ngasi channel sinasu ngasi mayamna iramda masigi achoba michat porokrabi ijan Mirabai Okpagi thoromadugi chorakpa khara paudam khara mayamda uhanjage chatpa nanghogdaba amasung ubihogdaba kyadugi khachang orso masina yengaga mayamda haraujaba nuajaba si mayam pun saruk yaminasi haibagi waklon ngasi mayamda hariba ngasigi ijan Mirabai Okpagi thoromasi mayamda mati amatang mayamda khudol tamjage miyeng taminasi ko Kaino asigi gari massage yaw BMW da Tata da yaw ro jaban oh
As makano. Mirabai, oi! Ada deh. Honorable CM Nakakiragagi Matungina ko felicitation seat. So the medalist in the lifter, Psycho Mirabai Mahapu, Honorable Minister, Youth Affairs and Sports, Shri Okpagi, Sanasu, Mirabai dengan Thoudok. Honorable MLA Shri T.H. Radhi Samsi, President Manipur Olympic Association, Sanasu, Mirabai dengan Unang putagachari. Lengsin biriba